Nisaa Chabasing Khanglo mabuk lamba ising khawrangba hadis talaki kayamat kinumitaw yu thakpa mi adugi masaigal daw leibaki dek achauba ama yalaga lakani mahaku faristana maigi fasigi phambanda hapkat lagaw mahak asi falana miyoi adugi machani haina laurkani mahaki machindagi thoklakpa manam adunaw khangba ngamdadunaw manakta leiba mi singna saudunaw hairakani mahangonda laana tawrakani Jabaniya faristana maigi jinjor thuragaw phasi tofamdagi lautharagaw dozakh talang thagani mahak dozakh manungda chahi lising ama chupna leigani mahak ising khawrangbano langtakna dunaw koilaw lawgani Allah Taala na mahaki thangna bagidamak namthiba inai pihangani mahang na madu uragaw inaktagi puthok pikho haina koilaw lawgani Allah Taala na madu bu lauthok piroi tanja adu maktadaw mairi ama laklaga mahakku chak theklaga kahan khigani amuk mapu mahang na semgani aduga makhong makhut punsilagaw chinglagaw hogallaga lakani mahak amuk ising khawrangi pithak piyu haina lawgani dozakhi asabi ising pithakani amuk mabuk lamle haina lawrkani Amasung sindagi layi ahum chingba chinjak pijagani sind haibadi gairi singna laibakta tainaba charagadi khonjel mangba yamna tamthiba chinjak amani aduga mahaki mabukta saugani matam maduda faristana maigi khongup tonghangani amasung madugi asaba aduna mathobadu saudoklagaw nakongi lambida mahi oina chen tharkani amasung machindagi maigi jaibi thoklakani Amasung mabuk manungdagi inai pumba makhong makhada taagani aduga mahaku maigi azabta punsingani amasung chahi lising ama chupna taaduna leigani amasung laugani he mapu ai haku maina chak theklei adubu paukhum amata phangloi angakpani chahi lising chupna khumbirakta haibasi kayadu chopkhrbano adugi matungda amuk ising khawrangi laugani matam maduda glass ama purakani glass aduda sokpago khusa sing ken khigani ising adubu yengbago mamit amadi mamai gi sa sing pai thoklaga taagani chahi lising chupna mai gi komda leiraba matungda maduda gi lothoklaga maina khumleba jelda amuk thamgani maduda chahi lising ama amuk leigani mafam maduda utkum chawrabo lin amasung bichu leigani Makok da maigi topi, khong da maigi khongop tonghangani. Chahi lising amagi matungda amuk lauthok lagaw, jahanam gi kom amadaw amuk thamgani. Mafam madu yamna sagani amasung yamna lugani. Lubagi aroy banayoi maduda janjir lin amadi bichu na chingbaw mayam amalaygani. Mafam maduda chahi lising ama amuk layhangani. Adugi matungda Allah gi Nabi sallallahu alaihi wasallam gi minglen lawraga kawrakani matam maduda huzur sallallahu alaihi wasallam na haigani he parwardigar alam mahak aigi sifat gi mapandi lankhre haibadi matik chadre adubu nahak na chanbirabadi mahak ki awaba asidagi hingani nungsira bichirinausing tangai fadana ekoina aidi nama soli haina leithok loidabani maramdi Quran da haibiri nasa su maidagi hingu amasung nangi imung manung busu maidagi kallu asida natna hadis talaki madudi nisa season bami adubu phasi gi phambanda hapkat lagaw mahaki mapagi ming lauruga kawrkani marmaduna matam leiba khibiktaw aigi imung manung da kari soiribano check tawgadabani nattaba tarbadi hayeng Allah amadi miyam mangda chopluna ba machak oirugani asigum laba thabak singdagi haibadi Heroin, guli yonba, chaba, yu thakpa, dendrai na chingba, leibi yonba amadi. Makhoi da mateng tauba, pizza pithak tauba, asina chingba tauhaloidabani. Tauramlabasu, madubu thingadabani, loina na, isa su hingadabani, natrabadi. Aina tuminna leithoklabadi, tuminna leithoklabami, adusu dandi, phangbagi, matik chabani. Asida natra, madubu thingbagi thabak tauriba singda, mateng taubilgadabani. Loina na, masi fattaba thabakni haiba wakal asita oirabasu, chengadabani. Natrabadi iman yaudabagumni hairibini sage poching asi guli heroin amadi dendrite oirabasu loina amaga sarit ki miriyang da chap manai marmaduna
masi punmak asidagi ngakna chatkadabani natrabadi yu thakpagi phanggadaba azab sing adu ganja natraga ngang hidakna chingbana nisa sizinabasing dasu phangani he bandaw gunagi thabukta luptuna leiganu mawatna lamba phanglabani nisa sizinba mig mateng tawrabadi lin amasung bitchu gi azab pigani bitchu haiba asi hawai chongya dagi su hena mahu kanbatin amani hadis talaki madudi yu thakpa midaw kanagumna chakhom am pizarbadi mahaki mathakta lin amadi bitchu gi azab thagani amasung kayamat phawga chiktuna leigani yu thakpa mi gi mateng panglabadi mahang ni islam bu lekha tahanbada mateng tawrabani yu thakpa midaw lupa amakhakto oirabasu puhalwa hillabadi mu'min bu hatpada mateng panglabani yu thakpa mi bu kanagumna manakta phamhallabadi haibadi phamin chaminarbadi mahaku kayamat kinumitaw makok mamai onana hogat hangani amasung mangonda iman yawi haibagi khudam pandam amma phaw yawro yu thakpa mi singbu zabaniya faristana oksinba zabaniya farista haibasi dozakh hi faristani hadis talaki madudi kayamat kinumitaw jina tawba amasung yu thakpa singbu dozakh ki maikai da faristana chingdur pugani amasung dozakh ki manak yawbaga dozakh ki thong hangdok lakani aduga jabaniya faristan oxin gani aduga dozakh ki thong bandau dunya gi numit masing ga chap manana mahaki machin de yot ki chaina phugani amasung yu thakpa mi adu aruba dozakh ki manung da lang thaki gani amasung chahi nifu fawo aruba makha tamna tagani adu fawo dozakh ki aruba gi saruk yaukhiroi tanja adu do mairi gi akanba safuna mathak tamna humgalakani Jabaniya faristana amuk phugani amasung amuk dozakh ta takhigani maigi mairine hek hungalak padaw manam gan adu set segai gani adugi matung daw Allah gi hukum dagi azab ki mahaw tang hannab gi damak manam gan adu hanagum ehan khigani nisa sanariba mi aduraw ising khaurangi laurakani farista aduna asab ising gi glass purak lagaw manak tamna lakani ising adu glass manung daw phung phung sauraga leigani adubu sarabi yu thakpa mi aduna harau harau yengani matam aduda mamit mamai gi sasing paithok laga tagani farista aduna ising adu pithakani matam aduda mahaki maya amasung yari sing kelaga tongan tongan tagani ising aduna mabuk yobu matam da mathibong maril adu tatlaga mapan thokam lambi da thoklakani adugi matung da Allah gi hukum dagi maya sing yari sing amadi maril sing masa masa gi mafam da leihangani aduga amuk jabaniya faristana yot ki chaina thagani mong asumna azab piduna leigani asini nisa season bagi amang sing Allah namasidagi condition asuk yamna tam thirba azab asi kana gi sunati adugum lobe ichilinaw sing ngausin narbi ngai haki nungai be pamliba khajik tang pen dabagi damak wakhal nungai bani haiduna for kapa sp and then tablet dendra na chingba cha thakliba makhoi gi damaktani ngaklibo wafam de asuk yamna tam thirba thabak sing asida khongdariba yoli leiriba chariba kangbo sing asiga loina no makhoi bu thingbadi lairadna mateng amuk pangsinnari mateng pangliba du kari oigani haibigi matang da khanglam labadi soidna panglam loidbani yu thakpami amata jannat chatloi Hazrat Ibn Umar radhiyallahu anhu dagi riwayat ni madudi Huzur sallallahu alaihi wasallam na haibirami Allah taala na mi ahum gi mathakta jannat haram taw khrabani ahum dugi manung dagi amadi yu thakpa asini Muslim Sharif ke riwayat ni kana gumana yeng labadi soidna fangani atopa hadis madalaki Hazrat Musa Asari radhiyallahu anhu dagi riwayat ni madudi Nabi Karim sallallahu alaihi wasallam na haido pirami yu thakpami amadi mari mata setna kainaba mi amasung jadubu achumbani thazba mi jannat chatloi kayada wan hotna jiribano jannat phangnabagidama aduga nakal amadano jannat phangdaba posak amadi thabakta luptuna leiri arembani khudingmak aina hotna zaman gi mahutta jannat phangdaba Allah taala na Quran da haibiri adugum laba gunadagi hingliba Allah bu kiriba kango sing adugi damaktadi mai pakpani makhoi gi damakta angur gi leikon leigani haibadi pi nabigani amasung maduda angur pangani amasung makhoi gi damakta adugum balai sabi
masaga chana chunaba saung sadau mafam adudau haidingai leitana hauraba yu pithak pigani loinana madubu thakpa matamdau dunyagi yu thakpadau oibugum haibadi ngawba gyan manghanba adugumna oiroi atopa mafamda Allah Taala na asumna su haibidi mafam adudau yu gi turel chengani amasung yu adu thakpadau ngawduna amana amada chei thangba amadi gyan manghanduna kanna wangangba adusu oiroi atopa mafam amada lagi jannat changkhaba miyoising adugi thamoising dagi amaga amaga nungaina daba kalak mi hoba khudingak lawthokhragani makhoi masal nungsi sanan leiminagani jannat leijaba bu fanglabadi nungaibagi nungaiba ngaktani ichili nausing mafam aduda chaningbata chaba fanghanbigani thangningba thakpa fangani hadis talagi jannati amagi sebaroi oina hurnu pilising humputara pinabigani makhoi sing aduna seba tawbigani makhoi sing adugi masada fizol kayana letengani asigum labun pising asidi kaidau nungda irujabagi darkar oiroi nungsiba manamta chaiduna leigani ichili naw no jawan sing khanthabiyo dunya gi nupi numit nini humni dang masa sengdoktaba matamda manak nak pangamdaba manam nam thiba nupi sing asigi damakta hayengi aduk yamna phajarba hur nupi asibu manghalloidabani apangbani aduguma miyoi ngai haktang ngairaga jet plane tonggadaba adubu chatpa phangloidabagum train de tongduna chatliba angakpani ngai hak ngairaga khoihi thakkadababu ngai ngamdana lama khangi mahi thakliba asumna oiroidabani akhang kangadabani maramdi akhang kanba sabar tawba miyoi singa loinana Allah lay haibasi kawroidabani yu nisagi pot yonbasu haramni Hazrat Aisha radhiyallahu anha digi riwayat ni mazdi Huzur sallallahu alaihi wasallam da Surah Baqarah gi aroiba ayatching hek tharakpaga Huzur sallallahu alaihi wasallam thoklak lammi amasung miyoiba da ayatching tahallamni loinana yu yonba digi thingbirami asita natana atopa hadis kaya mukta yu yonba amadi nisagi potchai lalol itik tawba yade hain lagi masi khangasu chadrabasu yonbadi yai haiba aron bo wakhalon thadokna bagdamak oklagani haina laujai Allah mapu mahakna thawjal tawbisno nungsira bisilnaw sing aikhoi khudimak nisa chabadagi thingnaba kan khonminasi video asibu mipum khudimakta yohanbiu musalman bhai behen khudimakta share tawbiu Allah Amasung Mahaki Nungsiba Rasool sallallahu alaihi wasallam gi Apaambada Punsi selenaba kan khonminasi